Congress ki President Sonia Gandhi bu National Herald Paucheda sel thadaba natraga sandokpada mari leinana Enhancement Directorate ED na wahang paohang chathakiba thong yaningdaba fongdoktuna India ki mafam kiyada Congress na khongjang changsinkhre Manipur dasu Manipur Pradesh Congress Committee ki masing yamlaba workers sing na Congress bhavanda pullabutungda Enhancement Directorate na Congress ki luching basing gi mathakta chathariba thong sing asi political berenta mani haiduna lambida thoklaktuna yaningdaba khongchat chatnaba honaki maduda masing yamlaba police personnel sing na Congress ki workers sing ani ki marakta ngai hak na bathoki protest aduda sarug yakiba Manipur Pradesh Congress Committee ki President ki mega chandrana paumi sing da haikibada Enhancement Directorate na handak hanjin chathariba thong asi hojik BJP government asigi thawin sindagini masi taseng laba BJP na sinma political verenta amani haiki expose toubabu aduna Manipur Congress Protests ekoi leader mayam sibu harassment pirakada political gi chawalong na political drama tawbuni haina ngasigi adugi protest gi damak ngasi ekoi yamna asumbagi damak ngasigi protest tawba dharna tawba relay tawba si tawjabani ngasi ekoi masina ekoi na protest tawbusina mayamda akaiba pidi ekoi gi right ekoi gi asumba damak asigi protest ase tawjabani police na ekoi ko harassment piba adagi maram chadana inba khotpa tawba adagi nupi sing pioi basingda asigi thatna khotna adagi goodbye na khotna tawbasi su ngaite masi ekoi amna democratic oiba khongjang amadi yamna khoi asumba damakta changba ekoi kholauni amduna masi Manipur police na su masida kanna tawbasi ngaite matu su tamaninde